ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ ꯁꯤꯝꯇꯣꯝ ꯎꯠꯇꯕ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯌꯨꯝꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯁꯤꯔꯣ ꯍꯥꯏꯕꯅꯤ ꯍꯦꯃꯟꯇ ꯀꯣꯡꯒ꯭ꯔꯦꯁꯇꯒꯤ ꯇꯣꯛꯈꯤꯕ ꯑꯦꯛꯁ MLA 5 BJPꯗ ꯌꯥꯎꯈ꯭ꯔꯦ MLA 3 BJPꯒꯤ ꯅꯦꯁꯅꯦꯜ ꯂꯤꯗꯔꯁꯤꯡꯅ ꯑꯔꯥꯎ ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁ ꯂꯥꯏꯆꯠ ꯌꯥꯝꯅ ꯌꯥꯡꯅ ꯁꯟꯗꯣꯔꯛꯂꯤ ꯉꯔꯥꯡ ꯈꯛꯇꯗ ꯃꯤꯑꯣꯏ 1,032 ꯁꯤꯈ꯭ꯔꯦ ꯂꯩꯕꯥꯛꯀꯤ ꯃꯐꯝ ꯀꯌꯥꯗ ꯑꯀꯟꯕ ꯅꯣꯡꯅ ꯆꯥꯎꯅ ꯃꯥꯡ ꯇꯥꯛꯈ꯭ꯔꯦ ꯂꯩꯉꯥꯛꯅ ꯑꯁꯥꯝꯗ ꯃꯩꯇꯩꯂꯣꯟ ꯆꯥꯎꯈꯠꯅꯕ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯊꯣꯛꯄꯩ ꯂꯨꯄꯥ 1,62 ꯔꯣꯝꯒꯤ ꯃꯥꯜꯒ ꯀꯣꯟꯅꯅ ꯃꯤꯑꯣꯏ 3 ꯐꯥꯔꯦ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯣꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 100 ꯍꯦꯟꯕꯒꯤ ꯗ꯭ꯔꯒ ꯑꯃꯁꯨꯡ ꯁꯨꯡꯐꯝ ꯌꯨꯅꯤꯠ 2 ꯊꯨꯒꯥꯏꯕ ꯉꯝꯈꯤ SP ꯊꯧꯕꯥꯜ COVID-19 ꯁꯟꯗꯣꯔꯛꯇꯅꯕ ꯁꯝꯕꯜ ꯈꯥꯕꯒꯤ ꯃꯍꯨꯠꯇ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯕ ꯑꯃꯗꯤ ꯌꯣꯟꯕ ꯊꯤꯡꯕꯒꯤ ꯐꯤꯔꯦꯞ ꯑꯣꯏꯅ ꯂꯧꯃꯤꯟꯅꯔꯁꯤ ꯑꯃꯨꯛꯀꯣ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯃꯤ ꯄꯨꯟꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯊꯥꯡꯒꯜ ꯑꯃꯗꯤ ꯄꯥꯎꯅꯥ ꯀꯩꯊꯦꯜ ꯂꯩꯕ ꯃꯤꯑꯣꯏ ꯀꯌꯥ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ Imphal Mayol asi COVID-19 ka Hotspot Oirakpa Yabagi Akiba Leire Haukiba August 15 Manipur Sarkarna anoba order ama thoktuna August 38 fauba lockdown sangthoke lockdown manungda miyamna chathok chachin tawbagi komthokpa khara thamkhibadagi Haujik Manipur gi konung oiribe Imphal sahar asida misenbagi sang aduki matik hengalakle Sarak asida thangkal lamadi pauna kaithel da pharmacy amade dukan phamduna leiba mioi kya mathang positive oirakpadagi thangkal kaithel amasuk pauna kaithel asi ngasi COVID-19 gi hotspot Oirakpa Yabagi yamna chauna akiba leire Pausi asina phangba paugi matung ina thangkal kaithel da leiba Vikas Medico gi mioi manga amasu COVID-19 test tawba matamda positive oire masida natana pauna kaithel da leiba fashion point firol jonba dukan gi mioi amasu positive oire Pau asina hai hojik tangai fadana thangkal amadi pauna kaithel loinana Imphal gi akoiba mafamsingda hangangadaba dukansing asi hidak langtak jonba pharmacy Sengjak amadi chana thaknaba yonba dukansing asi khakta ohenbiyo dukansing asida chu niam naina potchei lehnanabagi thabak pangthokanbiyo madu natrabadi maram chadana miyam tinba hengalakpadagi Imphal Mayol oiriba mafam asidagi COVID-19 laichit asi mathang Manipur gi mafamsingda Sandorakpa Yabagi Akiba yamna chauna leire haibasini atopa pau amadana Kakching Senapatida travel history Leitabi Nupi ama positive Oirakpadagi Mahakka naknaramba mioi 12 kahutkre Kakching district ki manung channa Kakching Wairi Senapati lekai da leibe sahi yankai ni thoirom surabi Nupi ama hospital da angang unanabagi damakta leiriba masanupi gi sepa tongnanabagi damakta mangthungnana COVID-19 test tawthoklubada positive Oirakpadagi Nupi asigi leikai gi miyamna chauna mi paiba poknakre makhatana positive oiribe Nupi asiga mioi kana naksinana loinarami haibadu thigatpada nupa home Nupi taruk Mahakka nakna loinarami khangbadagi COVID test tawthoknabagi damakta pukhatkre aire Kangleipaki mairana phangba paugi matung innadi positive oiribi Nupi asigi machanupi ama Thobal ningombamda miyum palle kumtha sudra hospital da angang unanaba pukhatlaba matung de seba tawgadoriba mamasu COVID-19 test tawthokadabani haina khanglakpadagi babina da ngarang test tawthoklubada positive oire haiba khangba ngamkhibane pau asina hai Nupi asi positive oirakpadagi mahakna laikai gi miyoi kya loinarambasing adusu mathang thigattaba yadabadagi ngarangdagi hauna thigatpagi thabak chathake Maduda nupa ahom Nupi mapan Mahakka wari watoi sanaramba nakna tinaramba phangkibadagi miyosing asi Kakching district headquarter da makhatana COVID test tawnanaba ngasi pukhatkre aduga positive oiribi Nupi asina Kakching COVID care center da thamduna layengbagi thabak aujik chathare positive oiribi Nupi asigi travel history thirubada phangkhide adubo mahaki mapuroiba asi Arunachal Pradesh ki Navediya da oja oiduna leire mapuroibagi manakta mahaki masanupa amasu lai tamduna lai Sahi asigi April thada Nupi asi mahaki mapuroibagi manakta chatlukhi loinana mapuroiba amadi masanupaga makhoi ahom yumda thoraktuna madam khara leiramlaga mapuroibaga masanupaga amuk Arunachal Pradesh ta chatkibadi lei mahaki masanupi amana Goliyarda laik tambadagi me thada mayumda thoraktuna lei Nupi asigi amadi imung manunggi travel history haibabu masi khaktani haire Haujik pabagi oinadi Nupi asi matau korumna COVID-19 positive oiraklibano haiba sapchana khangba ngamdre Travel history leitaba Nupi asi positive Oirakpadagi Kakching Senapati lekai gi praja miyamda yamna chauna mi paiba leire maramadana sarkar gi bari leinaba authority na makhatana lekai asigi miyam gi damak khanduna section bam thokpa section thorhangsing section tharagi thabaksing lokhatpiyo aire nakalamromda Mapanda Chatludaba 99 jauna Ngarangsu Mioi 113 positive oire Travel history leitaba Mioi 99 jauna Ngarangsu nauna Mioi 113 COVID-19 positive oire nauna positive oiraklabasing asi tharaga state asigi Apunba confirm case 1963 sokre ngarang nauna positive oiraklabasing asigi manungda miyo 53 amade
Central Armed Police Force dagine aire chaliba pung kunmari aside mioi marfu tara taruk laichat asidagi phaduna discharge tawkhre aire haujuk phabuda laichat asidagi phagiba migi masing lising ani ga sanipan marfu manga chukhre active case ta lising amaga sapun umra gum doida leire ngarang nong no positive oraklaba sing asi Imphal West dagi kunga taruk Imphal East dagi taraga nipan Bisnupur dagi ama Thawal dagi ama Kakching dagi ani Soshanpur dagi manga Chandel dagi ama amade Ferjol district dagi amane laina asdagi laikidaba migi masingna taraga nipan chukhre aroibada content sing asigi maruba pau khara sipo paudam jari ba Manipur Local News YouTube channel amade Facebook page asidagi yangbiri ba punamak pathaga chari loinana channel asina dumda kanarabadi subscribe like and share to ba kawi kun punamak po amukana thaga chari